मियोई कया मसा मथंता सुसाइड तौजब याबगे चिंगनब लैरे एन भिजेन मणिपुर अमदी इंडिया की कोविड लाइचत लांथेंगरलिबसिगी मतंगदा फॉरेन कंट्री सिंगदा तौरिबा ट्रीटमेंट सिंग अमदे अखनब एडवाइसिंग लौदुना लमदम असिगी कोविड लाइचत लाक्सिननबा होनहौद्रबदे मणिपुर कोविड लाइचत खक्त नतना वाखलगी लैना लाइचत अमा संदोरक्तुना मियोई कया मसा मथंता सुसाइड तौजब याबगे चिंगनब लैरे हाइना खुंद्राकम केंद्र डेवलपमेंट कमिटी KKDC गे स्पोक्सपर्सन नोंथोंबम बिजेन फोंदोरकले महाकना मखाताना हाई लैकाई खुल कयादा हौजिक स्टेट असिदा कोविड लाइचतना सोहलब इमुंग कयादा KKDC ना तेंबांग पोलम सिंग यंथोक चलुब मतमदा अवा अना खकनतना अखोई कोविड न सिगदौरबनिना सम अमदे कोइना चिंगबा ककनिंगद्रे इरुजब फाउब तल्ले हाइबा मियोई कया यावरकले मरम अदुना खुंद्राकम AC गे MLA TH लोकेश्वर गे मिद्यंग मखादा KKDC की लैकाई गे पोलम खरा येनबा मणिपुर गवर्नमेंट सु कोविड लाइचत लाक्सिननबा कर्फ्यू न चिंगबा मतम सांगना थमलकपा सिना मरम ओइरगा सुनोम लगा चाजबा इमुंग कयादे मैथक थांगतलगा ngौबगा पांकक ओइरे KKDC की माइकेदगे लैंगाक हाइजनिंगबदे मियोइबा अमगे युमयुमदा चंगदबा याद्रबा चाना थकनबा फाउबदे खुदक्तगे पाक्सना येंथोकबियु मदु नत्रबदि कोविड लाइचत किरक्तदुना लैबाक असिदा थाजदबा कया उरकद्रा हाइना चिंगनबा लैरे हाइना फोंदोरकले ngasisu KKDC na कंटेनमेंट जोन द लैख्रबा इमुंग सिंगदा कोइना चतुना चाना थंगनबा पोलम सिंग मतेंग पांखे चाना थंगनबा पोलम सिंग अदु लैतान पोकपिदा इमुंग 13 चिंगारेन तेजपुर दा इमुंग 38 वाइटोन दा इमुंग अमा यावना पुन्ना इमुंग 94 दा यंथोखिबने सथोक चसिन तौबा थिंख्रे थोंजु पार्ट 2 ग्राम पंचायत की मनुंग दा मरम चादन सथोक चसिन तौबा मदे युमदगी मपान थोकपा थिंगबगी थबक चथबा हौख्रे कोविड-19 लाइचत संदोकपगे चांग वांखलकपदगी थोंजु पार्ट 2 कोविड टास्क फोर्स थोंजु पार्ट 2 ग्राम पंचायत अमदे मसिगी मनुंगदा लैबा यूथ क्लब मापन पुन्ना खुसमनदुना ngasiदगी खोंजंग असि चथबा हौबने मणिपुर गवर्नमेंट मथंग थागे अहुम फाउबा कर्फ्यू थमलिबा असिगा इरोइनना थोंजु पार्ट 2 गे लैरक खुलकता अथिंगबा असि चनगनी हाइदे अनि सुबा पोस्टमार्टम पांगथोकनबा असिबा हक्चांग लैनुंगदगी लौथोखरे अनि सुबा पोस्टमार्टम पांगथोकनबगीदमक्ता यूपी गे माइनापुरी पुलिसना नुपा अमगी हक्चांग लैनुंगदगी लौथोखरे नुपा अदुना सिखिबा था अमा मखाई कानरगा महाकी हक्चांग अदु लैनुंगदगी अमुक लौथोखिबने नुपा अदुबु हाटपगी मराल सिरिबा मियोइसिंगना हाइबदगी फुमख्रबा हक्चांग अदु लैनुंगदगी अमुक हंदोखिबने मियोइ अदु मथंता सिजखिबनी हाइना एक्यूस्ना क्लेम तौदे मसागी चही 32 सुरबा समसाद हौखिबा जून 15 दा तोंगानबा कांगलुप की वैबा महाका युमनोनना लैबा मियोइसिंगना फिबम थीना फुबगा लोइनना मखौरी मेटलगा हाटखिबनी हाइना फोंदोकनखि सामदनना महाके नुपीबु फुबदा मखोइना खामखि हाइनासु एक्यूसिंगना क्लेम तौबा लैखि विक्टिम की मनाउ नुपाना कुरा पुलिस स्टेशन दा कंप्लेन अमा थांगतपदगे मदुदा युमफम ओइरगा मी हाटपगा मरी लैनना मियोइ मरी बुक तौखि विक्टिम अदुगी अहानबा पोस्टमार्टम रिपोर्ट नमहाकना सिरिबदु खौरी चरम मेथतुना सोर होनबा ngamdabadagi ni haina panke adum oinamak accusing na district magistrate Mahendra Bahadur Singha da wakatuna ani suba postmortem pangthokhanbina ba haijaki district magistrate na mahaki order da Dr. Singhe panel amana anirak suba oina postmortem pangthokna ba amasung procedure adu video recording tawna ba haiki chayol asigi angan basarukta Agra police na sahi ahum gi nupa macha amagi haksang lainung dagi amuk handokhrabane nupa macha adu black magic ke thoram da hatkibani haina thajanakhi thakiba upal thudek pasing action lokhatlo anes monsoon matam na lakpada July thagi ahan ba chayol lage banam WhatsApp umangi kumai haina mingthonduna India pumba thabumama chahi khudingi upal wapal thaduna lakle adubu mamang sahida Kwakta Municipal Council Ward number 7 da thaduna hauraba upal laikai sege miyosingna sa san pon sinduna thudek pi ba toina thokle ngarang su u chara thudek lame mamang da su kayarak thudek lam khrei maram sina u thabada thawai ka thok chari ba miyosing da di thamoi sok e u thudek lamba singi mathak ta action lokhat pina ba law amadi authority laitarbara haina u chara lising ahum lom thaduna hawon khraba go green solo marathon anirak chen khraba yang Kwakta organization ki president Anis Ahmad na lainga ki midyang chingselakle mahak na makha taraduna Manipur laingak amadi lanai lupsingna u chara kaya thakre adubu senabi na ba laitaba masdi masige protection act laitabana upal thaduna hawholabasu u ayamba hawbangamde mamang da thokiba thokdok amada Imphal mayolda lambi sembada road median da hawba upal thudek lambagi Manipur ki chief minister N Birena
ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯧꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯆꯪꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯖꯒꯥ ꯀꯌꯥꯗ ꯎ ꯄꯥꯝꯕꯤ ꯊꯥꯔꯒ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯕ ꯁꯦꯟꯅꯕꯤꯅꯕ ꯑꯦꯛ ꯂꯩꯇꯕꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯎꯄꯥꯜ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯝꯄꯦꯛ ꯑꯁꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯖꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯃꯔꯝꯁꯤꯅ ꯊꯥꯔꯒ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯎꯄꯥꯜꯁꯤꯡꯗ ꯁꯥ ꯁꯟ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯗꯟꯗꯤ ꯄꯤꯅꯕ ꯑꯦꯛ ꯂꯣ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯤ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯀꯟꯕ ꯀꯣꯚꯤꯗꯀꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯟꯅ ꯆꯥꯏꯅꯥꯗ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯦ ꯍꯧꯈꯤꯕ ꯊꯥ ꯇꯔꯨꯛꯂꯣꯝ ꯑꯁꯤꯗ ꯆꯥꯏꯅꯥꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯌꯥꯝꯅ ꯊꯨꯅ ꯁꯟꯗꯣꯛꯀꯟꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯟ ꯗꯦꯜꯇꯥ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯥꯏꯅꯥꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯥꯟꯖꯤꯡ ꯑꯁꯤ ꯀꯣꯚꯤꯗ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯦꯌꯔꯄꯣꯔꯠꯇ ꯗꯦꯜꯇꯥ ꯚꯦꯔꯤꯌꯟꯀꯤ ꯑꯅꯧꯕ ꯀꯦꯁ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥꯅ ꯅꯥꯟꯖꯤꯡꯒꯤ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡ ꯊꯤꯡꯖꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯕ ꯍꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯛ ꯈꯪꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯟ ꯗꯦꯜꯇꯥꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯗꯦꯜꯇꯥ ꯚꯦꯔꯤꯌꯟꯅ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯀꯥ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯛꯂꯦ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯍꯧꯈ꯭ꯔꯕꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯅ ꯊꯣꯛꯄ ꯃꯔꯝꯅ ꯅꯥꯟꯖꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯑꯦꯌꯔꯄꯣꯔꯠꯀꯤ ꯁꯔꯨꯛꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯣꯅꯤꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯂꯕꯗꯤ ꯁꯤꯇꯤ ꯑꯗꯨꯗ ꯇꯉꯥꯏꯐꯗꯅ ꯑꯊꯤꯡꯕꯁꯤꯡ ꯊꯝꯖꯤꯜꯂꯛꯄ ꯌꯥꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯦ ꯑꯃꯔꯣꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯅ ꯆꯥꯏꯅꯥꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯨꯑꯦꯁꯅ ꯆꯥꯏꯅꯥꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ ꯍꯥꯏꯔꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯚꯣꯠ ꯂꯦꯞꯄ ꯉꯝꯂꯣꯏꯗꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈ꯭ꯔꯦ ꯏꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ VIP ꯈꯔ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕ ꯊꯦꯡꯅꯔꯛꯄ ꯑꯁꯤꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄꯗ ꯚꯣꯠ ꯀꯥꯔꯣꯏꯗꯕ ꯚꯣꯠ ꯂꯦꯞꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯏꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯜ ꯔꯣꯃꯦꯟ ꯃꯤꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯚꯦꯂ꯭ꯌꯨꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯅꯔꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯅꯧꯕ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯃꯤꯔꯣꯜꯁꯤꯡ ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯒꯁꯤꯡꯅ ꯂꯥꯏꯆꯨꯍꯟꯗꯨꯅ ꯗ꯭ꯔꯒꯀꯤ ꯀꯣꯝꯗ ꯄꯨꯊꯍꯟꯈꯤꯗꯨꯅ ꯃꯅꯤꯡ ꯍꯜꯍꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯗ ꯇꯥꯏꯅꯔꯒ ꯊꯩꯖꯤꯟꯗꯨꯅ ꯂꯩꯒꯅꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯀꯟꯅꯅꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯌꯣꯟꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯉꯥꯛꯅ ꯗ꯭ꯔꯒꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯄ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯀꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯕꯤꯅꯕ ꯏꯄꯥꯛꯅ ꯊꯝꯂꯛꯂꯤ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯣꯏꯅꯅ ꯆꯦꯟꯅꯕꯁꯤꯡ ꯅꯤꯡꯊꯤꯅ ꯊꯤꯔꯒ ꯐꯥꯒꯠꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯋꯥꯌꯦꯜꯁꯪꯁꯤꯡꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯅꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ